Information Act 2005 ki Section 61 ki matung inna State Public Information Officer SPIO GAD Manipurda juris ahong shangbamna tungan ba wahang sing yawba wahang che pishin kri mahaki wahang sing adudi Myanmar da kumja lisingani kunmathoida military crackdown laikhrabra matungda Manipurda Myanmar National Kaya Lenga ki makhada register tawbagi register individual singi biometric identification kayang collected tawrabagi Makoy singi current location kadaidano makoy singi manungda Myanmar da kayam hankrabage hauziki oina Myanmar National Kaya Manipur gi manungda register tawbage ngamkhai lana changshilakpa sing asi karamba agency natraga department na yengshinbage haiba wahang sing yauri